ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯕꯨꯡ 15 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯥꯌꯣꯟꯅ ꯇꯞꯂꯞ ꯁꯣꯟꯈꯤꯕꯗꯨ ꯇꯥꯍꯧꯏ꯫ ꯑꯔꯅꯥꯞꯁꯨ ꯈꯨꯝꯗ ꯌꯥꯡꯗꯕꯒꯨꯝ ꯍꯩꯔꯞ ꯈꯨꯝꯂꯝꯃꯤ꯫ ꯈꯨꯝꯂꯤꯕ ꯑꯗꯨ ꯃꯅꯥꯛ ꯅꯛꯅ ꯆꯠꯃꯤꯟꯅꯔꯤꯕ ꯚꯤꯛꯇꯔ ꯐꯥꯎꯕ ꯇꯥꯕ ꯅꯠꯇꯦ꯫ ꯁꯦꯀꯦꯟ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯝꯗꯦ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯔꯅꯥꯞ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯥꯌꯣꯟꯅ "ꯑꯣꯈꯥꯛ ꯃꯤꯗ ꯂꯨꯈ꯭ꯔꯕ ꯃꯤꯅꯤꯅꯦ, ꯏꯆꯝ ꯆꯝꯊꯣꯛꯅꯁꯨ ꯌꯥꯕꯁꯤꯗ꯫ ꯐꯨꯕꯁꯨ ꯃꯥꯅ ꯐꯨꯕꯤꯔꯤ, ꯑꯗꯨꯒ ꯄꯩꯗꯅꯒꯁꯨ ꯇꯧꯏ꯫ ꯑꯗꯨꯕꯨꯗꯤ ꯍꯌꯦꯡ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯏꯕꯥꯏ ꯏꯕꯥꯏꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯁꯥꯎꯕ ꯐꯍꯟꯒꯦ ꯌꯦꯡꯉꯨ." ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯄꯅꯤ ꯖꯤꯇꯦꯟꯗꯨ ꯀꯔꯤꯁꯨ ꯆꯥꯔꯛꯇꯦ꯫ ꯌꯨꯝꯗꯒꯤ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯆꯥꯕ ꯌꯥꯕ ꯑꯃꯒ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯂꯩꯗꯨꯅ ꯂꯝꯕꯤ ꯅꯥꯀꯟꯗ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯈꯣꯡ ꯑꯃꯒꯤ ꯃꯔꯨꯝ ꯊꯤꯗꯨꯅ ꯑꯆꯥꯄꯣꯠꯇꯨ ꯆꯥꯕ ꯂꯥꯛꯏ꯫ ꯆꯥꯒꯦ ꯍꯥꯏꯅ ꯐꯝꯊꯕꯒ ꯅꯥꯀꯟꯗ ꯈꯣꯟꯖꯦꯜ ꯀꯜꯂꯞ ꯋꯥꯔꯤ ꯁꯥꯕꯗꯨ ꯇꯥꯔꯛꯏ꯫ "ꯑꯩꯁꯦ ꯁꯥꯟꯅꯄꯣꯠꯂꯣ ꯍꯥ? ꯍꯧꯖꯤꯛ ꯅꯪ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ, ꯁꯨꯡꯌꯥ ꯌꯥꯔꯣꯏ!" ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯍꯩꯅ ꯁꯤꯡꯅ ꯊꯦꯝꯂꯛꯂꯤ꯫ "ꯑꯁ ꯅꯪꯕꯨꯕ ꯍꯦꯛꯇ ꯁꯧꯒꯠꯂꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯀꯦ ꯂꯥꯞꯅꯔꯁꯦ ꯍꯥꯏꯕ ꯅꯠꯇꯦꯃꯤ꯫ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯅꯤꯅ ꯅꯪꯕꯨ ꯌꯨꯝꯗ ꯍꯦꯛꯇ ꯄꯨꯁꯤꯟꯕ ꯍꯥꯏꯁꯦ ꯐꯖꯐꯝ ꯏꯂꯩ ꯂꯩꯇꯦ꯫ ꯈꯜꯂꯨꯅꯦ ꯅꯪꯁꯨ, ꯅꯪꯕꯨ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗ꯭ꯔꯣ?" ꯖꯤꯇꯦꯟ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯌꯥꯗ ꯍꯨꯛꯀꯦ ꯇꯧꯔꯝꯕ ꯑꯆꯥꯄꯣꯠꯇꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯇ ꯌꯦꯡꯂꯤ꯫ ꯁꯩꯇꯃꯥꯅ "ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯑꯩ ꯀꯟꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯐꯤꯕꯝꯁꯤꯗ ꯑꯩ ꯌꯨꯝꯗ ꯀꯃꯥꯏꯅ ꯂꯩꯗꯣꯏꯅꯣ?" ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯖꯤꯇꯦꯟ ꯈꯣꯡꯗꯒꯤ ꯀꯣꯛꯇꯨ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯅꯤꯡꯂꯛꯏ, ꯄꯤꯅ ꯏꯃꯥꯏ ꯆꯣꯅ ꯏꯐꯨꯠ ꯅꯩꯔꯛꯏ꯫ "ꯍꯣꯏꯕ ꯈꯪꯉꯦꯕ, ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯑꯃꯗꯤ ꯑꯩꯒꯤ ꯐꯅꯕꯅꯤ꯫ ꯑꯉꯥꯡꯗꯣ ꯑꯦꯕꯣꯔꯁꯟ ꯇꯧꯈ꯭ꯔꯁꯦ, ꯑꯗꯨꯒ ꯏꯕꯥꯅꯤꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯊꯨꯕꯗ ꯌꯨꯝ ꯁꯥꯅꯕ ꯇꯧꯁꯤ." "ꯉꯝꯃꯣꯏ, ꯁꯨꯡꯉꯝ ꯉꯝꯂꯣꯏꯌꯦ꯫ ꯌꯨꯝ ꯁꯥꯕ ꯁꯥꯗꯕ ꯑꯩ ꯈꯪꯗꯦ, ꯍꯣꯇꯦꯜꯗ ꯂꯩꯒꯦꯔꯥ ꯌꯨꯝꯗ ꯄꯨꯁꯤꯟꯒꯦꯔꯥ ꯑꯃ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯉꯁꯤ." "ꯅꯪꯁꯤꯗꯤ ꯀꯩꯝꯇ ꯋꯥꯈꯜ ꯈꯟꯗꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯤꯇꯁꯨ ꯚꯥꯞ ꯇꯧ ꯀꯩꯗꯧꯔꯒꯦ?" "ꯅꯨꯄꯥ ꯅꯣꯏꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯀꯅꯨ꯫ ꯏꯁꯥ ꯁꯣꯛꯂꯝꯗꯥꯏꯗꯗꯤ ꯑꯀꯤꯕ ꯑꯝꯇ ꯂꯩꯇ ꯊꯧꯅꯥꯗꯨ ꯐꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯅꯤꯡ ꯇꯝꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯈꯣꯡꯐꯝ ꯁꯣꯏꯔꯛꯂꯒ ꯆꯦꯟꯅꯅꯕ ꯎꯄꯥꯏ ꯊꯤꯔꯛꯀꯅꯨ꯫ ꯅꯪꯅ ꯉꯁꯤ ꯑꯩꯕꯨ ꯍꯦꯛ ꯄꯨꯁꯤꯟꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ." ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯑꯗꯨꯒ ꯇꯞꯅ ꯀꯣꯟꯁꯤꯜꯂꯒ ꯊꯦꯝꯂꯛꯏ꯫ "ꯅꯨꯡꯁꯤꯕꯤ, ꯑꯩꯅ ꯆꯦꯟꯕ ꯅꯠꯇꯦꯃꯤ, ꯀꯩꯒ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯦꯟꯗꯣꯏꯅꯣ? ꯌꯨꯝꯒꯤ ꯏꯇꯨ ꯏꯆꯥ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯗꯕ ꯃꯈꯩ ꯅꯪꯉꯣꯟꯗ ꯉꯥꯎꯗꯅ ꯊꯥ ꯀꯌꯥꯅꯣ ꯅꯪꯇꯒ ꯂꯩꯃꯤꯟꯅꯔꯛꯏꯁꯦ? ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯁꯤꯟꯅꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯇꯨꯒꯤ ꯃꯁꯛ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯕ ꯅꯨꯄꯥ ꯅꯠꯇꯦꯀꯣ? ꯁꯦꯕ, ꯅꯄꯤꯒ ꯇꯥꯍꯟꯒꯅꯨ, ꯄꯛꯆꯗꯦ꯫ ꯌꯥꯅ ꯌꯥꯅꯕ ꯈꯟꯅꯁꯦꯕ." ꯋꯥꯍꯩꯗꯨ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯁꯩꯇꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯅꯥꯜꯂꯤ꯫ ꯃꯈꯨꯠ ꯂꯦꯡꯕ ꯑꯣꯛꯇꯕ ꯅꯨꯄꯥꯗꯨ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯑꯁꯨꯝ ꯅꯥꯟꯊꯔꯛꯇꯨꯅ ꯁꯩꯇꯃꯥꯒꯤ ꯃꯁꯥꯗ ꯃꯈꯨꯠꯇꯨꯅ ꯁꯤꯟꯕ ꯊꯨꯡꯅ ꯅꯥꯜꯂꯤ꯫ ꯃꯇꯧ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯖꯤꯇꯦꯟ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤꯁꯨ ꯍꯥꯏꯗ ꯅꯨꯄꯥꯗꯨ ꯆꯨꯡꯊꯣꯛꯂꯒ ꯀꯤꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯜꯂꯤ꯫ ꯁꯩꯇꯃꯥ ꯄꯥꯈꯠꯅ ꯖꯤꯇꯦꯟꯕꯨ ꯈꯪꯆꯤꯡ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏꯗꯨꯗ ꯊꯥꯔꯛꯏ꯫ ꯖꯤꯇꯦꯟ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯩꯇꯃꯥꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯇꯨꯅ ꯁꯥꯎꯕꯅ ꯏꯒꯨꯝ ꯉꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯈꯥꯅ ꯌꯦꯡꯂꯛꯏ꯫ "ꯅꯪ ꯑꯃ ꯍꯤꯡꯅ ꯊꯝꯕ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯍꯥꯠꯇꯣꯛꯂꯝꯂꯒ ꯄꯨꯟꯁꯤ ꯆꯨꯞꯄꯁꯤꯃ ꯖꯦꯜꯗ ꯂꯩꯈꯤꯕꯗꯨꯅ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯒꯅꯤ." ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯔꯣꯅꯥꯜꯗꯣ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯖꯤꯇꯦꯟꯕꯨ ꯆꯤꯡꯊꯣꯛꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯇꯨꯅ ꯃꯕꯥꯅꯤ ꯆꯪꯅ ꯖꯤꯇꯦꯟꯕꯨꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯉꯥꯏꯍꯥꯛꯇꯨꯗ ꯐꯨꯖꯤꯜꯂꯤ꯫ ꯔꯣꯅꯥꯜꯕꯨ ꯇꯨꯡꯗꯒꯤ ꯈꯪꯀꯥꯎ ꯀꯥꯎꯊꯔꯛꯏ꯫ ꯔꯣꯅꯥꯜ ꯎꯞꯅ ꯃꯈꯥꯗ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯔꯣꯅꯥꯜꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯁꯜꯂꯒ ꯇꯥꯔꯛꯏ꯫ ꯔꯣꯅꯥꯜ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ, ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ "ꯅꯪ!" ꯑꯔꯅꯥꯞ
ꯌꯥꯝꯅ ꯂꯦꯝꯅ ꯃꯣꯡꯍꯥꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯂꯦꯞꯂꯤ꯫ ꯃꯤ ꯑꯃꯗ ꯅꯕꯥꯅꯤ ꯆꯪꯗꯅ ꯐꯨꯔꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ? ꯍꯦ, ꯅꯪ ꯀꯅꯥꯅꯣ? ꯃꯁꯤ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯑꯔꯅꯥꯕ ꯁꯩꯇꯥꯃꯥꯗ ꯈꯥꯅ ꯌꯦꯡꯂꯗꯨꯅ ꯑꯔꯣꯟꯕ ꯃꯐꯝꯗꯒꯤ ꯄꯜꯂꯥꯟꯗꯨꯅ ꯃꯤꯌꯥꯝ ꯃꯔꯛ ꯐꯣꯡꯂꯛꯄ ꯉꯝꯕꯤ ꯃꯤꯇꯩ ꯆꯅꯨ꯫ ꯑꯔꯅꯥꯕ ꯁꯩꯇꯥꯃꯥꯒꯤ ꯃꯃꯥꯏꯗꯨꯗ ꯃꯇꯤꯟ ꯁꯤꯠꯆꯤꯜꯂꯤ꯫ ꯔꯣꯅꯥꯜ ꯁꯥꯎꯅ ꯑꯔꯅꯥꯕ ꯇꯞꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯔꯅꯥꯕ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯗꯨ ꯔꯣꯅꯥꯜꯒꯤ ꯃꯀꯣꯛꯇꯨꯗ ꯒꯤꯠ ꯅꯝꯁꯤꯜꯂꯤ꯫ ꯅꯨꯄꯤꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ? ꯔꯣꯅꯥꯜ ꯈꯨꯝꯗꯦ, ꯁꯥꯎꯅ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯑꯔꯅꯥꯕ ꯈꯔ ꯀꯟꯂꯞ ꯅꯝꯁꯤꯜꯂꯤ ꯅꯣꯡꯃꯩꯗꯨ꯫ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯏꯆꯦꯅꯦ꯫ ꯁꯪꯒꯠꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯔꯣꯅꯥꯜ ꯃꯈꯨꯠ ꯈꯨꯗꯨꯝ ꯆꯦꯠꯅ ꯇꯥꯁꯤꯜꯂꯤ꯫ ꯅꯣꯡꯃꯩ ꯅꯝꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇ ꯈꯥꯡꯗꯅ ꯂꯩ꯫ ꯅꯆꯦꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯅꯨꯄꯥ ꯅꯍꯥꯒꯤ ꯁꯥꯟꯅꯕꯨꯡ ꯑꯣꯟꯕꯗꯤ ꯇꯨꯃꯤꯟ ꯌꯦꯡꯗꯅ ꯂꯩꯕ? ꯃꯧꯄꯥ ꯅꯨꯄꯥ ꯁꯥꯐꯕ? ꯆꯠꯅꯗꯕ ꯁꯥꯖꯠ ꯆꯠꯂꯛꯂꯕꯗꯤ ꯈꯨꯠ ꯊꯥꯕꯗ ꯅꯠꯇꯦ, ꯍꯥꯠꯇꯣꯛꯀꯗꯕꯅꯤ꯫ ꯚꯤꯛꯇꯔ ꯖꯤꯇꯦꯟꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯖꯤꯇꯦꯟ ꯁꯥꯎꯅ ꯁꯩꯇꯥꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯩꯇꯥꯃꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯀꯔꯦꯝꯅꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥ ꯑꯁꯤꯅ ꯈꯨꯠ ꯊꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯊꯧꯅꯥ ꯂꯩꯅ ꯆꯨꯡꯁꯤꯜꯂꯛꯄ ꯉꯝꯕ, ꯑꯗꯨꯒ ꯅꯆꯦꯕꯨ ꯁꯥꯟꯅꯄꯣꯠ ꯑꯣꯏꯕꯗꯤ ꯅꯪꯅ ꯑꯌꯥꯕ ꯄꯤꯕ꯫ ꯅꯆꯤꯟ ꯅꯅꯥꯎꯔꯅꯦ ꯑꯁꯦꯡꯀꯤ? ꯅꯠꯇ꯭ꯔꯒ ꯅꯪꯁꯨ ꯅꯨꯄꯤꯁꯤꯒꯤ ꯀꯁꯇꯃꯔꯔꯣ? ꯍꯦ! ꯍꯣꯏ, ꯂꯥꯡꯒꯅꯨ꯫ ꯅꯈꯣꯟꯗꯣ ꯇꯥꯕꯗ ꯁꯥꯊꯤꯅ ꯍꯪꯒꯣꯏꯕ ꯄꯣꯛꯏ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯝꯂꯕ ꯅꯪ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨ꯫ ꯁꯥꯟꯅꯅꯤꯡꯕ ꯃꯐꯝꯗ ꯂꯤꯂꯥ ꯁꯥꯟꯅꯖꯧ꯫ ꯀꯁꯇꯃꯔ ꯑꯣꯏꯒꯦꯔꯥ, ꯃꯧꯄ꯭ꯋꯥ ꯑꯁꯥꯕ ꯑꯣꯏꯒꯦꯔꯥ, ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯊꯣꯛꯂꯛꯀꯅꯨ꯫ ꯋꯥꯔꯛꯄꯤꯅꯕ ꯃꯤ ꯃꯔꯥꯡ ꯀꯥꯏꯕꯅꯤ꯫ ꯆꯠꯂꯣ꯫ ꯔꯣꯅꯥꯜ ꯃꯌꯥ ꯆꯤꯛꯂꯒ ꯊꯃꯣꯏꯅ ꯁꯣꯟꯂꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯅ ꯌꯦꯡꯁꯤꯜ ꯍꯥꯏꯕ ꯅꯪ ꯀꯥꯎꯒꯅꯨ꯫ ꯅꯃꯤꯠꯇꯨ ꯀꯣꯊꯣꯛꯑꯒ ꯃꯔꯨꯁꯦ ꯑꯣꯏꯅ ꯍꯥꯞꯆꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯈꯥꯅꯁꯨ ꯌꯦꯡꯕꯒ ꯁꯥꯔꯤ꯫ ꯑꯔꯦꯝꯕꯗ ꯏ ꯀꯥꯕ ꯍꯦꯜꯂꯛꯑꯗꯤ ꯖꯨꯒꯣꯠ ꯆꯥꯔꯔꯣꯏ꯫ ꯅꯁꯥꯅ ꯎꯗꯣ ꯊꯤꯅ ꯁꯣꯛꯇ꯭ꯔꯤꯉꯩ ꯑꯣꯔ ꯃꯪꯒꯣꯜꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯒ ꯃꯐꯝꯁꯤ ꯊꯥꯗꯣꯛ꯫ ꯍꯦ ꯏꯕꯨꯡꯉꯣ, ꯆꯠꯁꯤꯂꯥꯎ꯫ ꯂꯥꯎꯅ ꯍꯦ, ꯏꯁꯦ ꯆꯠꯁꯤꯂꯥꯎ꯫ ꯁꯩꯇꯥꯃꯥꯅ ꯆꯤꯡꯗꯨꯅ ꯅꯝꯐꯨꯗ ꯔꯣꯅꯥꯜꯕꯨ ꯄꯨꯈ꯭ꯔꯦ꯫ ꯖꯤꯇꯦꯟ ꯏ ꯈꯔ ꯊꯣꯛꯏ ꯆꯤꯝꯕꯥꯜꯗꯨ, ꯂꯥꯏꯕꯛꯇꯁꯨ ꯈꯔ ꯀꯥꯏꯔꯤ꯫ ꯇꯥꯃꯣ, ꯗꯣꯛꯇꯔ ꯆꯠꯁꯤ꯫ ꯌꯥꯔꯅꯤ ꯏꯕꯨꯡꯉꯣ, ꯊꯣꯏꯅ ꯁꯣꯛꯇꯦꯗ꯫ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒ ꯇꯥꯃꯣꯕꯨ ꯍꯨꯟꯗꯣꯛꯂꯝꯕ ꯑꯩ ꯉꯝꯃꯣꯏꯗꯧꯔꯤ꯫ ꯗꯣꯛꯇꯔ ꯐꯥꯎꯗꯪ ꯆꯠꯁꯤ꯫ ꯅꯅꯥꯎ ꯑꯃꯨꯛ ꯊꯤꯟꯖꯔꯛꯀꯦ ꯇꯥꯃꯣ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯀꯩꯁꯨ ꯊꯣꯏꯅ ꯁꯣꯛꯇꯦ, ꯌꯥꯔꯅꯤ꯫ ꯑꯩꯒ ꯊꯕꯛ ꯆꯠꯃꯤꯟꯅꯅꯕ ꯒꯥꯔꯤꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯂꯩꯅ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫ ꯏꯅꯥꯎꯒꯤ ꯂꯃꯟ ꯏꯌꯥꯝꯕꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯇꯥꯃꯣ, ꯂꯃꯟꯒꯤ ꯋꯥꯗꯤ ꯇꯣꯛꯑꯁꯤꯗ꯫ ꯑꯁꯤꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯂꯝꯍꯦꯟꯕ ꯃꯤꯁꯤꯡꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯀꯗꯕꯅꯤ꯫ ꯀ꯭ꯔꯥꯏꯝ ꯑꯃ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯉꯥꯛꯇꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦ꯫ ꯃꯤꯇꯩ ꯆꯅꯨ ꯏꯆꯦ ꯏꯆꯟꯁꯤꯡꯁꯦ ꯈꯔ ꯃꯈꯩ ꯒ꯭ꯌꯥꯟ ꯇꯥꯔꯕꯁꯨ ꯋꯥꯠꯍꯧꯕ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯏꯇꯧ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯑꯔꯅꯥꯕ ꯐꯣꯟꯗꯨ ꯌꯦꯡꯉꯤ꯫ ꯊꯣꯏꯕꯤꯒꯤ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯍꯩꯔꯛꯇꯤ ꯉꯛꯏ꯫ ꯐꯣꯟꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯅꯁꯥꯗ ꯌꯧꯔꯛꯂꯤꯕ? ꯊꯣꯏꯕ, ꯏꯟꯗꯣꯝꯆꯥꯒꯤ ꯐꯣꯟ ꯄꯩꯁꯥꯗꯣ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤꯅꯦꯍꯦ, ꯆꯠꯇꯦꯅꯦ ꯐꯣꯟ ꯇꯧꯕ꯫ ꯑꯧ ꯏꯟꯗꯣꯝꯆꯥ꯫ ꯅꯪꯕꯨ ꯍꯜꯂꯛꯇꯧꯕ ꯀꯌꯥꯝ ꯋꯥꯠꯈꯤꯗꯣꯏꯅꯣ? ꯉꯥꯛꯇꯪꯗꯤ ꯋꯥꯠꯈꯤꯅꯤ꯫ ꯀꯩ ꯂꯩꯔꯦ ꯏꯟꯗꯣꯝꯆꯥ? ꯅꯆꯟ ꯑꯅꯤꯁꯤꯗ ꯉꯥꯏꯍꯧꯗꯧꯔꯕ ꯇꯧꯔꯤꯁꯦ꯫ ꯑꯩꯁꯦ ꯅꯅꯦ ꯁꯥꯟꯇꯤꯒ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯔꯨꯕ ꯑꯣꯏꯔꯕ꯭ꯔꯣ ꯏꯟꯗꯣꯝꯆꯥ? ꯅꯅꯦꯅ ꯂꯥꯏꯗ ꯁꯦꯜ ꯑꯃꯇꯪ ꯍꯨꯟꯅꯤꯡꯉꯤ ꯍꯥꯏꯕ꯫ ꯏꯟꯗꯣꯝꯆꯥꯁꯨ ꯌꯦꯡꯅꯤꯡ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯅꯔꯦ, ꯆꯠꯂꯨꯔꯁꯦꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯆꯠꯄꯤꯔꯨꯔꯣ ꯏꯟꯗꯣꯝꯆꯥ, ꯑꯩꯁꯨ ꯌꯧꯔꯛꯅꯕ ꯇꯧꯔꯒꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯊꯝꯂꯒꯦꯀꯣ꯫ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯖꯤꯇꯦꯟꯁꯨ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯉꯥꯏꯔꯤ ꯃꯌꯥꯝꯅ, ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯣꯛꯄꯗꯨꯒ ꯌꯥꯒꯗ꯭ꯔꯣ ꯇꯥꯃꯣ? ꯖꯤꯇꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯥꯅꯤꯗ꯫ ꯁꯣꯝꯗꯁꯨ ꯁꯥꯟꯇꯤꯅ ꯂꯣꯏꯔꯕꯣ ꯏꯆꯦ? ꯂꯣꯏꯔꯦ, ꯆꯠꯂꯁꯤ꯫ ꯑꯕꯦꯝ, ꯆꯠꯊꯣꯛꯀꯅꯨꯀꯣ, ꯏꯃꯥ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯑꯉꯥꯡꯒ ꯐꯖꯅ ꯂꯩꯔꯝꯃꯣ꯫ ꯆꯅꯨꯅ
ꯍꯣꯏ ꯕꯩꯃꯥ ꯅꯣꯏꯅ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯆꯠꯂꯨꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕꯅꯤ ꯊꯤꯗ ꯑꯉꯥꯎꯕꯤꯁꯤꯗꯤ ꯆꯅꯣ ꯅꯣꯏ ꯑꯍꯨꯝ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯐꯠ ꯈꯨꯝꯖꯤꯜꯂꯛꯏ ꯍꯣꯏ ꯂꯩꯔꯝꯒꯦ ꯃꯃꯥ ꯑꯅꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯅꯨꯅ ꯈꯣꯏ ꯏꯃꯥꯁꯤꯅꯕ ꯂꯥꯏꯗ ꯁꯨꯝ ꯇꯧ ꯂꯩ ꯑꯁꯤꯁꯨ ꯇꯧꯗ ꯌꯥꯗꯕꯅꯤ ꯇꯤꯡꯈꯦꯠ ꯂꯩꯈꯤꯕꯁꯨ ꯐꯠꯇꯦꯗ ꯅꯥꯎꯕꯤꯗꯤ ꯃꯣꯏ ꯀꯩꯅꯣꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯅꯣꯛꯃꯤ ꯇꯧꯔꯛꯏ ꯋꯥꯈꯜ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯕꯩ ꯃꯑꯣꯡꯅꯤꯅꯦ ꯆꯅꯨ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕ꯭ꯔꯥ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯪꯂꯛꯄ ꯋꯥꯍꯪꯗꯨꯗ ꯆꯅꯨ ꯋꯥꯗꯨ ꯑꯃꯔꯣꯝꯗ ꯊꯩꯗꯣꯔꯛꯑꯦ ꯊꯕꯤ ꯂꯩꯈꯤꯗꯥꯏꯅꯦ ꯉꯔꯥꯡ ꯅꯪꯒꯤ ꯂꯩꯕꯅꯤ ꯎ ꯃꯣꯔꯣꯛꯁꯨ ꯎꯔꯝꯃꯤꯅꯦ ꯂꯩꯍꯧꯕꯅꯦ ꯑꯗꯨꯁꯨ ꯀꯥꯟꯅꯗꯦ ꯑꯩ ꯃꯤꯃꯤ ꯂꯩꯔꯨꯒꯦ ꯁꯤꯡꯖꯨ ꯁꯨꯊꯁꯤ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯋꯦꯗꯔꯁꯤꯒ ꯀꯩꯝ ꯇꯧꯔꯣꯏꯌꯦ ꯃꯣꯔꯣꯛ ꯌꯥꯝꯅꯗꯤ ꯍꯥꯞꯄꯒꯨꯝꯁꯦ ꯑꯔꯅꯥꯞꯀ ꯕꯤꯛꯇꯔꯒ ꯒꯥꯔꯤ ꯊꯧꯖꯤꯟꯗꯨꯅ ꯆꯪꯂꯛꯏ ꯃꯥꯡꯒꯣꯜꯗꯨꯗ ꯆꯅꯨ ꯊꯕꯤ ꯀꯟꯅ ꯈꯣꯛꯂꯤ ꯅꯥꯀꯟꯗꯅ ꯁꯤꯡꯖꯨꯒꯤ ꯃꯄꯣꯠꯁꯤꯡ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯏ ꯕꯤꯛꯇꯔꯗꯣ ꯊꯕꯤ ꯈꯣꯛꯏꯔꯣ ꯆꯅꯨ ꯕꯤꯛꯇꯔꯗ ꯐꯠ ꯌꯦꯡꯂꯛꯏ ꯃꯥꯏꯔꯦꯟ ꯈꯣꯛꯏꯅꯦ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦ ꯅꯪ ꯃꯤꯠꯇ ꯍꯥ ꯅꯣꯡꯃꯗ ꯐꯖꯅ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯉꯥꯡ ꯅꯪꯅ ꯊꯕꯤꯅꯤ ꯈꯪꯂꯒ ꯍꯪꯉꯤ ꯅꯠꯇ꯭ꯔꯣ ꯊꯕꯤ ꯈꯣꯛꯏꯔꯥꯌꯦ ꯑꯗꯨꯒ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯏꯔꯦꯟ ꯈꯣꯛꯏꯅꯤ ꯍꯥꯏ ꯇꯥꯝꯃꯤ ꯀꯩꯅꯣ ꯀꯣꯛꯀꯤ ꯁꯤꯡꯂꯤ ꯑꯃ ꯋꯥꯠꯂꯤ ꯖꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯤꯜꯂꯛꯏ ꯖꯥꯠꯂꯣ ꯅꯪꯁꯤꯕꯣ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯊꯥꯡꯅꯤ ꯁꯤꯗꯤ ꯈꯪꯕ ꯐꯩ ꯅꯪꯅ ꯊꯥꯡꯅꯒ ꯊꯤꯜꯂꯛꯑꯒ ꯑꯩꯅꯒ ꯈꯝꯕꯒꯤ ꯖꯒꯣꯏꯒ ꯁꯥꯔꯒ ꯂꯩꯒꯗ꯭ꯔꯣ ꯁꯨꯃꯥꯡꯁꯤꯗ ꯁꯨꯃꯥꯏꯅꯒ ꯇꯧꯗꯅ ꯍꯥ ꯁꯨꯃꯥꯏꯅꯒ ꯁꯥ ꯂꯩꯒꯗ꯭ꯔꯥꯕ ꯕꯤꯛꯇꯔꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯖꯒꯣꯏꯗꯨꯝ ꯁꯥꯔꯛꯏ ꯀꯩꯗꯧꯔꯤꯕ ꯊꯣꯏꯕꯤ ꯊꯣꯛꯂꯛꯄꯗꯨꯗ ꯕꯤꯛꯇꯔ ꯖꯒꯣꯏ ꯁꯥꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯕꯦꯝ ꯁꯤꯒꯤ ꯉꯥꯎꯕꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯤꯟꯅꯩꯅꯣ ꯅꯪꯕꯣ ꯌꯥꯝ ꯊꯨꯅ ꯕꯥꯏ ꯇꯧꯈꯣ ꯏꯆꯟ ꯑꯃꯨꯛ ꯉꯥꯎꯔꯛꯀꯅꯤ ꯆꯅꯨ ꯑꯅꯛꯄꯗ ꯂꯩꯔꯝꯕ ꯊꯕꯤ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯕꯤꯛꯇꯔꯗ ꯊꯣꯝꯂꯛꯏ ꯄꯥꯝꯕꯣꯝꯗꯨꯗ ꯙꯨꯞ ꯂꯥꯎꯅ ꯄꯥꯜꯂꯤ ꯍꯩ ꯁꯣꯅꯣ ꯆꯨꯕꯤ ꯑꯉꯥꯡ ꯅꯨꯄꯥ ꯐꯨꯕꯤ ꯑꯐꯥꯎꯕꯤ ꯍꯥꯠꯇꯣꯛꯆꯅꯤꯍꯦ ꯅꯪ ꯉꯁꯤ ꯉꯥꯅꯨ ꯄꯤꯖꯔꯒ ꯍꯥꯠꯇꯣꯏꯔꯣ ꯆꯅꯨ ꯊꯤꯡꯕ ꯉꯝꯗ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯍꯪꯉꯣꯏ ꯄꯤꯖꯔꯒ ꯍꯥꯠꯀꯦ ꯉꯥꯅꯨꯗꯤ ꯂꯩꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯄꯨꯔꯛꯀꯦꯗꯅ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯇ꯭ꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯄꯥꯗꯧꯕꯩ ꯏꯄꯥ ꯀꯥꯏꯅꯒ ꯍꯥꯏꯗꯣꯛꯀꯦ ꯅꯪ ꯀꯤꯕꯤꯅꯤ ꯀꯩꯅ ꯈꯜꯂꯤꯔꯣ ꯍꯥꯏꯗꯣꯛꯎꯅ ꯐꯅꯕꯨ ꯐꯔꯦ ꯋꯥꯔꯤ ꯑꯃꯠꯇ ꯑꯗꯨꯝ ꯁꯥꯟꯅꯊꯣꯛꯀꯦ ꯅꯆꯥꯅꯨꯄꯥ ꯀꯣꯛꯆꯥꯛꯄꯁꯦ ꯂꯥꯏꯌꯦꯡꯗꯅ ꯊꯝꯃꯤꯁꯦ ꯁꯣꯔꯣꯛ ꯇꯥꯕ ꯉꯥꯏꯔꯤꯔꯥꯅ ꯍꯪꯒꯦ ꯐꯥꯒꯤꯗꯩ ꯁꯨꯝ ꯍꯥꯏꯁꯤꯅꯤ ꯀꯩꯗꯧꯔꯕ ꯍꯥ ꯀꯩꯗꯧꯔꯒꯦꯕ ꯅꯨꯄꯤꯅ ꯅꯆꯤꯟ ꯌꯥꯝ ꯀꯜꯂꯛꯂꯗꯤꯀꯣ ꯅꯨꯄꯥꯗ ꯑꯉꯝ ꯌꯥꯝ ꯇꯥꯜꯂꯛꯂꯗꯤ ꯍꯧꯖꯤꯛ ꯀꯜꯂꯤꯕ ꯅꯆꯤꯟꯗꯣ ꯂꯦꯞꯅꯕ ꯋꯥ ꯍꯥꯏꯔꯛꯂꯗꯤ ꯈꯪꯂꯒ ꯆꯦꯟꯒꯅꯤꯗꯣ ꯆꯅꯨ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯔꯛꯄꯅꯤ ꯊꯣꯏꯕꯤꯅ ꯇꯥꯞ ꯑꯣꯛꯈ꯭ꯔꯦ ꯅꯕꯥꯅꯤ ꯈꯠꯅꯒꯦꯁꯨ ꯂꯝꯄꯥꯛꯇꯔ ꯂꯝꯖꯥꯎꯗꯔ ꯈꯠꯅꯔꯨꯔꯣ ꯅꯥꯀꯣꯡ ꯌꯥꯝ ꯋꯥꯏ ꯆꯤꯜꯂꯤ ꯍꯌꯦꯡꯈꯩꯅꯦ ꯑꯁꯤ ꯂꯩꯍꯜꯂꯝꯒꯅꯨ ꯑꯩꯅ ꯂꯥꯛꯄꯗ ꯂꯥꯛꯅꯤꯌꯦ ꯄꯥꯎ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯒ ꯉꯥꯏꯔꯝꯒꯦ ꯉꯥꯏꯅꯤꯡꯉꯛꯏꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯐꯥꯎꯔꯛꯏꯅꯣ ꯑꯍꯦꯟꯕꯒ ꯈꯜꯂꯛꯈꯤꯅꯨꯀꯣ ꯁꯤꯡꯒꯜ ꯏꯁ ꯗ ꯕꯦꯁ ꯍꯥꯏꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯆꯅꯨ ꯈꯨꯗꯧ ꯊꯤꯠꯄ ꯍꯥꯏꯕꯗꯨ ꯌꯧꯔꯦ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯕꯤꯛꯇꯔꯗꯤ ꯊꯧꯁꯥꯕꯤ ꯄꯣꯠꯇꯦ ꯃꯣꯂꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯎꯅꯨꯁꯦ ꯇꯞꯅ ꯏꯪꯅ ꯈꯟꯅꯁꯦ ꯑꯉꯥꯡ ꯃꯃꯥꯡꯁꯤꯗ ꯐꯖꯗꯦ ꯍꯥꯏꯋꯥꯅꯦ ꯅꯠꯇ꯭ꯔꯣ ꯕꯦꯝ ꯊꯣꯏꯕꯤꯗ ꯃꯤꯆꯤꯒꯗ ꯈꯞꯆꯤꯜꯂꯤ ꯊꯣꯏꯕꯤꯗꯤ ꯈꯪꯅꯣꯛꯇꯨꯝ ꯅꯣꯛꯊꯣꯔꯛꯂꯤ ꯌꯥꯝꯕꯨꯡ ꯆꯥꯔꯣꯏꯗ꯭ꯔꯣ ꯈꯪꯗꯦ ꯅꯥꯎꯕꯤꯗꯤ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯆꯥꯔꯔꯣꯏꯅ ꯍꯥꯏꯕꯅꯤ ꯌꯥꯝꯕꯨꯡꯗꯣ ꯀꯧꯔꯨꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯔ ꯄꯤꯔꯨꯔꯣ ꯀꯔꯤ ꯑꯩ ꯌꯥꯝ ꯆꯥꯎꯅ ꯁꯤꯗ ꯂꯩꯔꯒ ꯃꯥꯅ ꯗꯤꯃꯥꯟ ꯁꯥꯗꯅ ꯏꯃꯨꯡꯗ ꯃꯊꯟ ꯆꯥ ꯌꯥꯕ꯭ꯔꯣ ꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯗꯥꯏꯇꯔ ꯑꯣꯏꯅ ꯀꯧꯕꯤꯔꯨꯔꯣ ꯏꯁ ꯑꯩꯉꯣꯟꯗ ꯊꯧꯗꯥꯒꯁꯤꯅꯦ ꯑꯉꯥꯡꯅꯀꯣ ꯆꯠꯂꯨ ꯀꯧꯔꯨꯆꯣ ꯆꯠꯂꯨ ꯕꯤꯛꯇꯔꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯏ ꯊꯣꯏꯕꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯂꯥꯛꯏ ꯁꯥꯎꯔꯤꯅꯤ ꯄꯩꯔꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯕꯅꯤ
ꯃꯔꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯑꯣꯏꯅꯐꯝ ꯆꯥꯅ ꯑꯣꯏꯅꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯥꯁꯨ ꯇꯞꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯑꯔꯅꯥꯞ ꯁꯣꯐꯥꯗ ꯃꯈꯨꯠ ꯈꯨꯕꯤ ꯑꯃꯗꯤ ꯈꯨꯗꯣꯝꯕꯤꯅ ꯅꯈꯥꯡꯗ ꯅꯝꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯝꯃꯤ꯫ ꯁꯤꯡꯖꯨ ꯆꯥꯁꯤ꯫ ꯌꯥꯝꯕꯨꯡ ꯍꯥꯏꯅꯐꯥꯎ ꯀꯧꯗꯦ ꯅꯝꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯂꯛꯇꯕꯗꯨꯗ ꯈꯣꯟ ꯑꯃꯨꯛ ꯀꯟꯈꯠꯂꯛꯂꯒ ꯁꯤꯡꯖꯨ ꯆꯥꯁꯤ꯫ ꯑꯔꯅꯥꯞ ꯐꯠ ꯅꯣꯟꯈꯠꯂꯛꯏ꯫ ꯊꯣꯏꯕꯤ ꯃꯃꯥꯏꯗ ꯂꯩꯔꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯉꯥꯏꯈꯣ꯫ ꯇꯥꯁꯤꯟꯅꯗꯕꯤ ꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯤꯕꯤ ꯂꯝꯍꯦꯟꯕꯤꯗꯨ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯈꯨꯗꯥꯡꯗꯨꯗ ꯐꯥꯔꯛꯏ꯫ ꯋꯥꯜꯗꯨꯗ ꯃꯈꯨꯠ ꯑꯅꯤꯃꯛ ꯑꯔꯅꯥꯞꯀꯤ ꯃꯈꯨꯠꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯏꯄꯥ ꯄꯥꯈꯠꯅ ꯃꯃꯥꯏ ꯍꯨꯠ ꯍꯨꯠ ꯂꯩ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯕꯦꯝꯃ, ꯌꯥꯝꯕꯨꯡꯗ ꯑꯗꯨꯒꯨꯝꯕꯅ ꯇꯧꯗꯨ ꯎꯠꯂꯛꯀꯅꯨ꯫ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯗꯦ꯫ ꯑꯩ ꯏꯪꯅ ꯄꯣꯊꯥꯕ ꯐꯪꯍꯜꯂꯨ꯫ ꯑꯔꯅꯥꯞꯀꯤ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯑꯣꯏꯅꯖꯕꯅ ꯇꯧꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯄꯦꯟꯖꯩ ꯊꯃꯣꯏꯅ꯫ ꯑꯗꯨꯕꯨ ꯃꯗꯨꯅ ꯑꯋꯣꯏ ꯇꯥꯍꯟꯈꯤꯅꯨ꯫ ꯇꯥꯕ꯭ꯔꯥ ꯕꯦꯝꯃ? ꯌꯥꯝꯕꯨꯡꯅ ꯁꯥꯎꯍꯜꯂꯒ ꯑꯔꯅꯥꯞ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯌꯥꯝꯕꯨꯡꯅ ꯑꯕꯦꯝꯃ ꯁꯥꯎꯍꯜꯂꯤꯕ? ꯐꯨꯁꯤꯔꯣ ꯌꯥꯝꯕꯨꯡꯁꯦ? ꯏꯪ ꯏꯪ ꯂꯥꯎꯕ ꯁꯛꯇꯝꯅ ꯅꯨꯡꯁꯤꯕ ꯃꯇꯧ ꯀꯌꯥꯒ ꯂꯣꯏꯅꯅ ꯅꯛꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯉꯤ꯫ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈꯤ꯫ ꯑꯕꯦꯝꯃ꯫ ꯅꯛꯅ ꯅꯥꯁꯣꯟꯅꯅ ꯀꯧꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯤꯍꯨꯜꯗꯨꯁꯨ ꯍꯥꯟꯅꯒꯨꯝ ꯏꯇꯞ ꯇꯞꯅ ꯆꯣꯡꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯑꯕꯦꯝꯃ꯫ ꯄꯥꯝꯃꯨꯏꯌꯦ, ꯃꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯕꯅ ꯃꯃꯩ ꯉꯥꯡꯁꯤꯜꯂꯛꯂꯤ꯫ ꯅꯥꯟꯊꯣꯛꯅꯕ ꯀꯟꯅ ꯃꯨꯛꯂꯛꯏ꯫ ꯅꯥꯟꯊꯣꯛꯅꯕ ꯃꯨꯛꯂꯤꯕꯤ ꯊꯣꯏꯕꯤꯕꯨ ꯇꯨꯡ ꯑꯣꯟꯊꯣꯛꯍꯟꯗꯨꯅ ꯇꯞꯅ ꯗꯨꯝ ꯀꯣꯟꯕꯤꯔꯛꯏ꯫ ꯅꯪꯅ ꯊꯃꯣꯏ ꯆꯦꯠꯂꯤꯈꯩ ꯌꯥꯝꯕꯨꯡꯒꯤ ꯊꯧꯅꯥ ꯑꯣꯏꯒꯅꯤ꯫ ꯅꯪꯅ ꯌꯥꯝꯕꯨꯡꯕꯨ ꯁꯦꯡꯅ ꯂꯥꯠꯆꯔꯤꯈꯩ ꯌꯥꯝꯕꯨꯡꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯒꯅꯤ꯫ ꯑꯕꯦꯝꯃ꯫ ꯌꯥꯝꯕꯨꯡꯈꯛ ꯍꯥꯞꯄꯨꯀꯣ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ꯫ ꯀꯤꯒꯅꯨꯀꯣ꯫ ꯌꯥꯝꯕꯨꯡ ꯅꯠꯇꯕ ꯀꯅꯥꯁꯨ ꯑꯀꯤꯕ ꯐꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯅ ꯑꯌꯥꯕ ꯄꯤꯗꯕ ꯊꯕꯛꯇꯤ ꯅꯪ ꯇꯧꯒꯅꯨꯀꯣ꯫ ꯑꯕꯦꯝꯃ꯫ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯂꯦꯞꯄꯨꯀꯣ꯫ ꯏꯊꯟꯇꯒꯤ ꯑꯣꯏꯒꯦꯀꯣ꯫ ꯃꯄꯣꯛ ꯀꯌꯥꯗꯁꯨ ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤꯅꯨꯀꯣ꯫ ꯅꯪꯅ ꯁꯥꯌꯣꯜꯂꯛꯄ ꯃꯄꯣꯛ ꯈꯨꯗꯤꯡ ꯅꯇꯨꯡ ꯏꯟꯗꯨꯅ ꯅꯪꯒ ꯃꯥꯟꯅꯅ ꯑꯩꯁꯨ ꯁꯥꯌꯣꯟꯖꯒꯦ꯫ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯁꯦ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯒꯦꯔꯥ ꯑꯕꯦꯝꯃ? ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯛꯑꯗꯨꯅ ꯌꯦꯡꯕ ꯌꯥꯁꯨ ꯌꯥꯔꯣꯏꯗꯧꯗ ꯈꯤꯇꯪ ꯆꯦꯠꯅ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯌꯥꯍꯟꯕꯒꯤ ꯃꯇꯝꯁꯨ ꯌꯥꯝꯕꯨꯡꯅ ꯑꯕꯦꯝꯃꯗ ꯁꯣꯏꯗꯅ ꯄꯤꯒꯅꯤꯗ꯫ ꯊꯣꯏꯕꯤꯕꯨ ꯃꯃꯥꯏ ꯅꯩꯁꯤꯜꯂꯍꯜꯂꯤ꯫ ꯃꯈꯨꯠ ꯃꯆꯥꯗꯨ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛ ꯃꯤꯍꯨꯟ ꯃꯄꯥꯗꯨꯗ ꯊꯝꯃꯤ꯫ ꯃꯤꯍꯨꯟ ꯇꯟꯊꯥꯁꯦ ꯂꯧꯁꯤꯟꯕ ꯍꯩꯌꯨꯀꯣ ꯑꯕꯦꯝꯃ꯫ ꯆꯤꯟꯅ ꯂꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏ꯫ ꯇꯥꯟꯊꯥ ꯅꯥꯏꯅ ꯃꯔꯣꯜ ꯂꯣꯜꯂꯤꯕ, ꯁꯩꯍꯦꯛ ꯅꯥꯏꯅ ꯁꯩꯍꯦꯛ ꯇꯝꯂꯤꯕ ꯃꯤꯍꯨꯜ ꯑꯁꯤꯒꯤ ꯋꯥꯔꯣꯜ ꯄꯨꯝꯕ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯪꯕꯤꯌꯨꯀꯣ꯫ ꯇꯥꯕ꯭ꯔꯥ ꯕꯦꯝꯃ? ꯇꯞꯅ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯁꯤꯈꯛ ꯁꯤꯟꯅꯒꯦ ꯅꯐꯝꯗ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯄꯤꯕ ꯌꯥꯗ꯭ꯔꯤ꯫ ꯊꯣꯏꯕꯤ ꯏꯀꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯔꯅꯥꯞꯀꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯤ꯫